21 July 1969 da Neil Armstrong gi matengna ahan boina thage lebakta mioibagi ahan ba khong taki Neil Armstrong gi khong na ahan ba tabani ngasi masigi wari ase 54 years fakhre aduga matam asida thangna na NASA na Apollo gi mission mathang tawkhirami madudagi NASA gi site gi moon mission ase khangtok tok ki bananga si fawda tawdre video makha chatadringai war gi update ama channel du ta ngahak mang da hapcheki link ahan ba comment thamjari maduda visit to birka subscribe su to biramo so NASA na thadagi azu ba nung su puraki aduga Russia na su thadagi nung leibak puraki maduga si su museum sing da leiri maki aduga prithibidagi astronaut singna kari thada thamlang khi madugi list amani madu so haijeke so Apollo ki mathang mission gi matengna NASA gi total astronaut tarani thoina thada khongda ba ngamkhre makoi thada chatkhre chongkhre gari thaukhre mioi trani thoi adugi manungda ahan ba khongda ba se Neil Armstrong oire ani subana Buzz Aldrin ni aduga ahum suba astronaut adugi mamingna Pat Condrai ko asumna tongan mission da mioi trani thoini thada kumkhibase so thada tharamkiba pot singda Apollo 15 16 17 na pukiba meter ahum khara hena sangba rover gari ahum lehauki prithibida leibada madugi gari masa adugi alumba 209 kg lummi ba thada yukibada only 35 kg khakta lummi aduga masigi gari asida tonglaga thagi leimai da makoi 14 km/h gi speed ta thorami masiga iroinana Apollo mission gi tanjada landing gi damak use to ba lunar module makhong mari pan ba ase tharam ki taruk ni mathang tharam ke ba ngasi su same age leho ki ba dum leptuna lairi masigi iroinana astronaut ki shoes earthquake measure to na ba device prithvi amadi thagi marak ki exact athapa on na ba laser reflector aduga Alan Shepard ko ba astronaut amana golf ki stick amadi ball su ada puki mahak aduda thomaga amani raksadara mi aduga madusu tharam khre America ki national flag yungduna lehore lung thugaina ba lung thang urine tori ba makhoi gi bag asina chingba pot yami thada lehori base thada America digi Russia na hali mission to ba masung mai pakhiba thungkhiba su lunar 2 kawi madubu Madusu North Pole da thagi North Pole the same it is ngasi su leptuna lairi hai aduga handak Bharat ki Chandrayaan 3 thadi yokre aduga madusu leptuna laikre aduga nupa amagi asiba hakchang su thada laikre actually thada ka kheba mi amatta su ngasi phawda mafam sida siduna phumnamba laikidri but nupa amagi mongfam sidi achumbani nupa asigi asiba hakchang thada pukalaga phumkhibani or magi hakchang ase asti pukalaga ada lunar module gum mata blast holaga thagi lai maida pahen kiba magi hakchang makup sing do aduni su hairi prithibhi da mag ase sibani thada sibate nate yes masigi nupa ase su apaw Disney amasung mana astronaut kaya training pi kirami tambi tak piki aduga magi apamba su thada yoba amasung thada magi asiba hakchang yohan kiba si magi apamba erami magi apamba se NASA tungan kibani magi ming Eugene Marley shoemaker ko ya faw scientist ni yam phawba mana Colorado America da uranium thidra puthokibani ahan boina 67 years su badanu pas road accident amte siki 1973 da NASA na nupa sigi hakchang thada purga mufom ama semlaga phumbi kibani matu kari mongduno khangde pokhai raga magi makup Henry Madusu Haine Masi 1998 ki warini magi hakchang gi saruk natana thada tai kana gi sumong pham leite thada karbo mi ama phawp ngasi phawda sibe yaw khidri yamna ngakli badi thada laikhiba pot sing ase thamlamba adumna chahi lakh crore taduna laigani hairi maramdi thada atmosphere leite nong nongsit uful waipul ama phaw paidi aduga forever di lairoi maramdi atiyadagi cosmic uful waiful apik pa particle paitharak I thada su thungi but maduna tungsilak pa amsung tungsilak tuna khongul ama muthat pe opda chahi lakh changani sini masini thada po yam laikre aduga thada 1959 Apollo gi mission tawkhiba mathang awdagi makha ta tawdre tabud mi karambani sangsang na ahingba mi karambani adubu hojik ki batam jira thaga university mi yawdu ro